अहानबदा मरोइबा पाउसिंग इजरे ममांगी लेंगाकता ngahak leitana tainariba ase hojik leiriba lengak ase lengak paiba haitre amade matik chadre haibadu masana takthok chabani haina hanagi chief minister okram ibobina phongdorkli oil pump sing mahoksagum thong hangnaba manipur lengaki CFNPD Director Robertson Assembly Khangrei Black the Thau Yonba Singh Fanabasu CFNPD na District SP Singh da JE Khrei State asigi manung hanjinba mafam dasu achumba wayal fanghanba yamna mok mathau chai haina High Court of Manipur gi Chief Justice Sirat Midulda phongdokhrei Aikhoigi inak khulaba nat amadi chanabi sing ngaktuna amadi yokatuna thamnaba ngasigi midrolna honaba yamna mok mathau tai haina wangkai esigi MLA Thangjam Arun Kumar na phongdokhrei Lamdam asida thabak tawbagi hainabi leiba anauba political strategy ama hokdoklagani haina RPI Athwalagi National Secretary Maheswar Thamawjamna phongdorakli Amadi Senjana Puthokliba scheme sing ase Pak Sana Khanghanjuna Yamna Khudong Chaba Pinaba MSME Promotion Council of India PCI na Hondarakani Haina MSME PCI gi National Chairman Pradip Mishra Sarkar na phongdorkli